TV discussion amada imagi mairagi president ai Sujata na Manipur na Chief Minister Y Khemchan gi matangda phajadaba wahai wata haikibagi lale haijagadabani haiduna singzamai gi tongan ba mafamdagi lakpa mioi kayana singzamai thoksom laikai da lebati ai Sujata gi yumda ngasi numidang Thomjilakhre yamnaba miyam adugi marakta mioi kharana phongdorakpada imagi mairagi luchingdi ama yauna laibaki thabak thoram kayada saruk yaba wangang ba pukning thawgali adubu Chief Minister Y Khemchan da atamnana nungaitaba laibra phajadaba wahai wata kaya sizina khibadu lankhre haina masana sengdokadabani haiki Manipur Prajagi Siem Manipur gi Siem amada ngangi ba potneba akoina mana mairagi imagi tholok matamda lebaki issue doiro ama doiro ngang ko matamda akoi mama amo moina support tawi adubu mana hairaibu pose kari nuaitaba leibagi no mana direct hata migi personal oiba wa manga ise akoi nuaitaba singjamagi praja ama oina mangonda kari maramgi hairiba no haibagi sengtok hange haibagi akoi mayam si punbaneba Sangli ba mai asi honorable na ising khik tana tamna muthatna honajari ba poda sida moral down do ya ba wa haijan na mangonda although akoi honorable asisu he is a human being mangonda so moral down to ga do mongda mana language sina dana to basi akoi singamai prajama oina tasengna wakhanda nungai jade aduga akoi gi Manipur gi future gi damakta CM na tawjari ba sida mana disturbance piba amasu moral down to na ba thabak ni haibache akoi da pungin da phawe adon tasengna nungai jate magi discussion awar gi matam amada saidas kauraga wari saba yadra karam angle da saduribna Guwahati da chalaga akoi honor CM na saruribidu saba yaramdaba pot ama wari du sanab langdai tai da ibani CM akoi gi honorable mingoina panjarabada Siri Yumnam Khemchan kuki gi IDP gi area da first akoi MLAs ni sanguraga madugi next sanguraga mayan sibu tosanaba tasanaba Manipur gi asala itraba future asibu mangalama thoknaba development nama tawnaba gi damta aso wana hona jariba sida mana phajadaba language sinadana mana tawriba polase akoi tasengna yajaningde